ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯂꯥꯏꯔꯕ, ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯖꯗꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯅ ꯌꯥꯠꯄ ꯈꯌꯥꯠꯅꯤ, ꯀꯔꯤꯒꯤꯗꯤ ꯆꯥꯔꯣꯏ, ꯆꯥꯔꯕꯁꯨ ꯅꯣꯡꯃꯇ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯖꯗ꯭ꯔꯕ ꯃꯤꯅꯤ꯫ ꯃꯍꯥꯛꯀ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯤ ꯋꯥꯠꯇ ꯄꯥꯗꯕꯅ ꯅꯨꯡꯉꯥꯏꯅ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯃꯅꯥꯎꯕꯨ ꯃꯌꯥꯝꯕꯕꯨ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯍꯟꯅ ꯌꯦꯡꯕꯤꯔꯝꯗꯦ꯫ ꯅꯨꯄꯥ ꯑꯁꯤꯒꯤꯁꯨ ꯅꯨꯡꯁꯤꯔꯕ ꯃꯇꯨ ꯃꯆꯥ ꯂꯣꯏꯅꯃꯛ ꯂꯩꯖꯔꯝꯃꯤ꯫ ꯃꯈꯣꯏꯕꯨꯁꯨ ꯅꯣꯡꯃꯇ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯈꯔ ꯆꯥꯃꯤꯟꯅꯗꯨꯅ ꯍꯤꯡꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯋꯥꯂꯤꯒꯤ ꯀꯨꯝꯍꯩ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯗꯤꯋꯥꯂꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯐꯥꯎ ꯑꯊꯨꯝ ꯑꯍꯥꯎ ꯆꯥꯗꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯩ ꯊꯥꯟꯗꯨꯅ ꯕꯣꯝꯕꯨꯂꯥ ꯃꯩꯀꯥꯞꯄꯤ ꯊꯥꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯗꯨ ꯄꯨꯝꯕ ꯉꯝꯗꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯉꯥ ꯆꯔꯥ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯨꯔꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯂꯝꯕꯤꯗ ꯑꯍꯜ ꯑꯃꯈꯛ ꯄꯣꯠꯌꯣꯝ ꯑꯆꯧꯕ ꯑꯃ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯄꯨꯗꯨꯅ ꯆꯠꯂꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯍꯜ ꯑꯁꯤꯗꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯏꯁꯣꯔꯅ ꯑꯣꯟꯗꯨꯅ ꯂꯥꯛꯄ ꯑꯍꯜ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ "ꯀꯗꯥꯏ ꯌꯧꯒꯗꯕꯅꯣ ꯑꯍꯜꯕꯨ? ꯑꯍꯜꯅ ꯌꯥꯝꯅ ꯋꯥꯅ ꯄꯨꯔꯤꯕ ꯄꯣꯠꯌꯣꯝꯗꯨ ꯑꯩ ꯄꯨꯖꯔꯒꯦ꯫ ꯍꯣꯔꯦꯟ ꯗꯤꯋꯥꯂꯤꯒꯤ ꯏꯆꯥ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯈꯔ ꯄꯤꯕꯤꯌꯨ ꯑꯍꯜ"꯫ ꯑꯍꯜ ꯑꯗꯨꯅ "ꯏꯕꯨꯡꯉꯣ, ꯌꯥꯏ, ꯑꯩꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯁꯤꯗ ꯌꯥꯝꯅ ꯋꯥꯔꯦ꯫ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯄꯩꯁꯥꯗꯣ ꯑꯩ ꯄꯤꯔꯒꯦ"꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯒꯤ ꯄꯣꯠꯌꯣꯝ ꯑꯆꯧꯕ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯁꯤꯗ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯃꯒꯤ ꯃꯈꯣꯡ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯕꯨꯡꯉꯣ, ꯃꯁꯤꯗꯒꯤ ꯑꯩ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ꯫ ꯅꯪꯉꯣꯟꯗ ꯄꯤꯅꯅꯕ ꯄꯩꯁꯥ ꯑꯩꯉꯣꯟꯗ ꯌꯥꯎꯔꯛꯇꯦ꯫ ꯁꯨꯔꯨꯡ ꯃꯅꯨꯡꯁꯤꯗꯒꯤꯅꯦ ꯆꯪꯗꯨꯅ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯂꯧꯔꯨꯕ ꯇꯥꯔꯦ꯫ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ"꯫ "ꯀꯔꯤ ꯋꯥꯅꯣ ꯑꯍꯜꯅ ꯍꯥꯏꯔꯤꯁꯤꯕꯣ"꯫ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ "ꯍꯦ, ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅꯦ ꯄꯤꯁꯛ ꯄꯤꯛꯄ, ꯈꯨꯃꯨꯛ ꯋꯥꯡꯕ ꯃꯤ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯅꯦ ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛꯇ ꯑꯉꯛꯄ ꯐꯪꯅ ꯂꯩꯕꯅꯤ꯫ ꯑꯩ ꯅꯪꯉꯣꯟꯗ ꯄꯣꯠꯌꯣꯝ ꯑꯃ ꯄꯤꯒꯦ꯫ ꯃꯗꯨꯗ ꯌꯥꯎꯔꯤꯕꯁꯦ ꯃꯤ ꯃꯆꯥꯁꯤꯡꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯄꯣꯠꯁꯛꯅꯤ꯫ ꯄꯣꯠꯌꯣꯝ ꯑꯗꯨ ꯎꯕꯗꯅꯦ ꯃꯈꯣꯏꯅ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯅ ꯍꯪꯂꯛꯀꯅꯤ꯫ ꯃꯗꯨꯗ ꯎꯠꯂꯨ, ꯃꯈꯣꯏ ꯍꯔꯥꯎꯕꯅ ꯂꯣꯏꯒꯅꯤ"꯫ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅꯅꯦ "ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛꯇ ꯄꯤꯒꯦ, ꯄꯣꯠꯇꯨ ꯄꯤꯔꯝꯃꯨ" ꯍꯥꯏꯔꯛꯄꯗ "ꯌꯥꯔꯨꯅꯨ, ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯃ ꯂꯩꯕꯅꯤ, ꯃꯗꯨ ꯄꯤꯌꯨ ꯍꯥꯏꯌꯨ"꯫ "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯨꯡꯒꯤ ꯆꯀ꯭ꯔꯤꯗꯨꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ"꯫ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ "ꯏꯕꯨꯡꯉꯣ, ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯗꯨ ꯑꯔꯥꯏꯕ ꯆꯀ꯭ꯔꯤ ꯅꯠꯇꯦ, ꯊꯣꯛꯎ ꯍꯥꯏꯔꯤꯕꯉꯩ ꯊꯣꯛꯄ ꯅꯨꯡꯒꯤ ꯆꯀ꯭ꯔꯤꯅꯤ"꯫ ꯅꯨꯄꯥ ꯑꯗꯨꯅ "ꯐꯔꯦ ꯑꯍꯜ, ꯃꯗꯨꯗꯤ ꯅꯆꯥ ꯂꯥꯏꯕꯛ ꯑꯃꯨꯛꯇ ꯌꯦꯡꯖꯔꯨꯈꯤꯒꯦ"꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯄꯣꯠꯌꯣꯝ ꯃꯆꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯅꯨꯡꯗꯨ ꯌꯧꯔꯛꯄꯗ ꯃꯇꯧ ꯑꯃꯅꯤ ꯃꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯊꯦꯡꯅꯈꯤ꯫ ꯃꯤ ꯃꯆꯥ ꯑꯃꯈꯛꯅ "ꯍꯦ ꯅꯨꯄꯥ, ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯅꯪꯅ ꯄꯨꯔꯤꯕ ꯄꯣꯠ ꯑꯗꯨ ꯀꯔꯤꯅꯣ"꯫ ꯅꯨꯄꯥ ꯑꯗꯨꯅ "ꯂꯝꯁꯥꯡ ꯂꯥꯛꯄꯗ ꯋꯥꯔꯗꯨꯅ ꯁꯨꯔꯨꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦꯅ ꯆꯪꯂꯛꯂꯤꯅꯤ꯫ ꯄꯣꯠꯌꯣꯝ ꯑꯁꯤꯗ ꯌꯥꯎꯔꯤꯁꯤꯅ ꯏꯆꯥꯅ ꯆꯥꯅꯕ ꯃꯪꯒ꯭ꯔꯥ, ꯍꯥꯔꯒꯨꯝꯅ ꯌꯥꯏꯉꯪ, ꯊꯝꯕꯧ, ꯄꯥꯟ, ꯑꯂꯨ ꯉꯥꯛꯇꯅꯤ"꯫ ꯃꯤ ꯃꯆꯥ ꯑꯗꯨꯅ "ꯄꯣꯠꯌꯣꯝ ꯑꯗꯨ ꯑꯩꯈꯣꯏ ꯂꯧꯍꯧꯔꯒꯦ꯫ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛꯇ ꯂꯣꯏꯅ ꯄꯤꯒꯦ"꯫ ꯅꯨꯄꯥ ꯑꯗꯨꯅ "ꯌꯥꯔꯣꯏ, ꯃꯁꯤꯗꯤ ꯏꯆꯥꯁꯤꯡꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯆꯥꯅꯅꯕ ꯍꯥꯏꯗꯅ ꯌꯥꯝꯅ ꯋꯥꯅ ꯂꯧꯔꯨꯔꯤꯅꯤ"꯫ ꯃꯤ ꯃꯆꯥ ꯑꯗꯨꯅ "ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯃꯈꯩ ꯄꯤꯒꯦ꯫ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯄꯣꯠ ꯉꯥꯛꯇꯅꯤ꯫ ꯃꯗꯨ ꯑꯩꯈꯣꯏꯅ ꯐꯪꯂꯛꯇꯕ ꯆꯍꯤ ꯃꯁꯤꯡ ꯌꯥꯝꯂꯕꯅꯤ꯫ ꯑꯩꯈꯣꯏꯗ ꯄꯤꯔꯝꯃꯣ"꯫ ꯅꯨꯄꯥ ꯑꯗꯨꯅ "ꯅꯈꯣꯏꯅ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯑꯁꯤ ꯄꯤꯌꯨ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏꯗ ꯂꯩꯕ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯗꯨ ꯄꯤꯌꯨ꯫
ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯣꯠ ꯑꯁꯤ ꯅꯈꯣꯏꯗ ꯄꯤꯕ ꯉꯝꯂꯣꯏ꯫ ꯃꯤ ꯃꯆꯥ ꯑꯗꯨꯅ ꯅꯨꯡꯒꯤ ꯆꯀ꯭ꯔꯤꯁꯤꯗꯤ ꯍꯥꯏꯒꯅꯣ, ꯑꯇꯣꯞꯄ ꯁꯅꯥ ꯂꯨꯄꯥ ꯍꯥꯏꯌꯣ, ꯃꯌꯥꯝ ꯑꯃ ꯄꯤꯒꯦ꯫ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯣꯟꯅꯕ ꯉꯝꯂꯣꯏ, ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯄꯥꯝꯖꯗꯦ꯫ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯑꯗꯨ ꯄꯥꯝꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯌꯣꯝ ꯑꯗꯨꯒ ꯑꯣꯟꯅꯔꯝꯃꯤ꯫ ꯃꯤ ꯃꯆꯥ ꯑꯗꯨꯅ, ꯍꯦ ꯅꯨꯄꯥ, ꯅꯪꯅ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯁꯤꯅ ꯀꯥꯟꯅꯐꯝ ꯈꯪꯗ꯭ꯔꯗꯅ ꯄꯥꯝꯃꯛꯇ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡꯒ ꯑꯃꯨꯛ ꯑꯣꯟꯅꯁꯤꯀꯣ꯫ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯅꯨꯄꯥ ꯑꯗꯨꯅ ꯆꯀ꯭ꯔꯤ ꯑꯁꯤ ꯀꯥꯟꯅꯐꯝ ꯈꯪꯗꯗꯨꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯗꯨ ꯄꯨꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯑꯍꯜ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯍꯜ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯇꯥꯛꯄꯤꯔꯦ꯫ ꯂꯩꯅꯨꯡꯗ ꯂꯩꯕ ꯄꯣꯠꯇꯤ ꯊꯣꯛꯎ ꯍꯥꯏꯕ ꯊꯣꯛꯇꯦ, ꯃꯔꯝ ꯑꯗꯨꯅ ꯃꯣꯏꯅ ꯅꯪꯅ ꯄꯨꯈꯤꯕ ꯄꯣꯠ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯅ ꯂꯧꯍꯧꯔꯤꯕꯅꯤ, ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨꯁꯨ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ, ꯀꯔꯤꯅꯣ, ꯄꯩꯁꯥ ꯇꯥꯜꯂꯨꯅꯤ ꯆꯠꯈ꯭ꯔꯒ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤꯗꯤ? ꯆꯦꯡ ꯇꯛꯅꯕ ꯐꯧ ꯃꯔꯨ ꯑꯃꯠꯇ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯃꯄꯨꯔꯣꯏꯕꯅ, ꯃꯁꯤꯒꯤ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ, ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯄ, ꯐꯛ ꯊꯥꯎ, ꯑꯩ ꯎꯠꯂꯒꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯃꯍꯥꯛꯀꯤ ꯏꯀꯣꯏ ꯀꯣꯏꯅ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯃꯌꯥꯏꯗ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯗꯨ ꯊꯝꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯈꯝ ꯊꯣꯛꯎ ꯍꯥꯏꯗꯅ ꯆꯀ꯭ꯔꯤ ꯑꯗꯨ ꯌꯦꯠꯂꯣꯝꯗ ꯂꯩꯕꯗ ꯆꯀ꯭ꯔꯤ ꯑꯗꯨꯗꯒꯤ ꯄꯨꯈꯝ ꯐꯠ ꯐꯠ ꯊꯣꯛꯂꯛꯈꯤ꯫ ꯄꯨꯈꯝ 5 ꯊꯣꯛꯎ, ꯆꯨꯝꯅ ꯍꯥꯏꯔꯗꯨꯅ ꯑꯣꯏꯔꯣꯝꯗ ꯑꯃꯨꯛ ꯆꯀ꯭ꯔꯤꯗꯨ ꯂꯩꯕ ꯃꯇꯝꯗ ꯄꯨꯈꯝ ꯊꯣꯛꯄꯗꯨ ꯑꯃꯨꯛ ꯂꯦꯞꯈꯤ꯫ ꯆꯥꯛ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯩ, ꯑꯃꯨꯛꯁꯨ ꯆꯥꯛ ꯈꯔ ꯊꯣꯛꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯉꯥ ꯊꯣꯡꯕ ꯊꯣꯛꯎ ꯍꯥꯏꯅ ꯑꯃꯨꯛ ꯂꯩꯕꯗ ꯉꯥ ꯊꯣꯡꯕ ꯊꯣꯛꯂꯛꯈꯤ꯫ ꯗꯤꯋꯥꯂꯤꯒꯤ ꯀꯦꯟꯗꯜ ꯊꯣꯛꯎ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯕꯗ ꯗꯤꯋꯥꯂꯤꯒꯤ ꯀꯦꯟꯗꯜ ꯃꯌꯥꯝ ꯑꯃꯃꯨꯛ ꯊꯣꯛꯂꯛꯈꯤ꯫ ꯃꯆꯥꯅ ꯕꯣꯝꯕꯨꯂꯥ ꯃꯩꯀꯥꯞꯄꯤ ꯊꯥꯅꯕ ꯄꯥꯝꯕꯗꯨꯗ ꯕꯣꯝꯕꯨꯂꯥ ꯃꯩꯀꯥꯞꯄꯤ ꯊꯥꯅꯕ ꯊꯣꯛꯎꯅ ꯍꯦꯛꯇ ꯊꯣꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯗꯤꯋꯥꯂꯤꯒꯤ ꯅꯨꯡꯗꯥꯡ ꯑꯁꯤꯗ ꯑꯉꯛꯄ ꯐꯪꯅ ꯏꯃꯨꯡ ꯑꯁꯤꯗ ꯊꯥꯖꯗꯅ ꯇꯧꯕꯗꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯉꯛꯅꯔꯝꯃꯤ꯫ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯇꯕ ꯃꯥꯅ ꯉꯁꯤ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯈꯜꯂꯗꯨꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝꯁꯤꯡ ꯄꯩꯈꯠꯂꯛꯄ ꯍꯧꯔꯦ, ꯃꯗꯨ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯥꯝꯕ ꯃꯅꯥꯎꯁꯤꯡꯗ ꯆꯥꯛ ꯀꯧꯗꯨꯅ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕ ꯃꯅꯥꯎꯁꯤꯡꯕꯨ ꯕꯥꯔꯇꯣꯟ ꯇꯧꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯃꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯆꯥꯛ ꯆꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯦꯟꯁꯥꯡ ꯃꯊꯦꯜ ꯃꯊꯦꯜ ꯇꯧꯗꯨꯅ ꯃꯅꯝ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯑꯦꯟꯁꯥꯡ ꯃꯊꯦꯜ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯇꯣꯛꯄꯒꯤ ꯍꯩ ꯔꯥ ꯀ꯭ꯋꯥ ꯆꯥꯁꯤ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯅ ꯆꯪꯈꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯅ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯏꯟꯅꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯗꯨꯗꯒꯤ ꯊꯣꯛꯎ ꯍꯥꯏꯅ ꯊꯣꯛꯄꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯅ ꯈꯜꯂꯤ, ꯑꯣ, ꯃꯁꯤꯅ ꯑꯣꯏꯔꯦ ꯃꯥꯅ ꯏꯅꯥꯛ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯜꯂꯛꯂꯤꯕꯁꯦ, ꯃꯁꯤꯗꯤ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯅ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯗꯨꯕꯨ ꯍꯨꯔꯥꯟꯗꯨꯅ ꯐꯤꯖꯥꯎ ꯑꯃꯅ ꯌꯣꯝꯗꯨꯅ ꯄꯨꯔꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯅ ꯃꯁꯤꯗꯤ ꯌꯥꯝꯅ ꯂꯥꯞꯅ ꯁꯃꯨꯗ꯭ꯔꯒꯤ ꯋꯥꯡꯃꯗ ꯆꯦꯟꯈ꯭ꯔꯒꯦ, ꯃꯁꯤ ꯂꯩꯔꯕꯗꯤ ꯏꯅꯥꯛ ꯁꯣꯏꯗꯅ ꯈꯨꯜꯂꯒꯅꯤ ꯈꯟꯗꯨꯅ ꯆꯀ꯭ꯔꯤ ꯑꯗꯨꯕꯨ ꯍꯤ ꯑꯃꯗ ꯍꯥꯞꯇꯨꯅ ꯁꯃꯨꯗ꯭ꯔ ꯋꯥꯡꯃꯗ ꯂꯩꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯤ ꯑꯃꯗ ꯍꯥꯞꯀꯠꯇꯨꯅ ꯇꯣꯡꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯂꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯅ ꯍꯤ ꯍꯣꯟꯅ ꯍꯣꯟꯅ ꯀꯂꯛ ꯈꯝꯕꯟꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯗꯨꯕꯨ ꯃꯒꯨꯟ ꯌꯦꯡꯅꯤꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯔꯤ ꯊꯣꯛꯍꯟꯁꯤꯒꯦ ꯁꯨꯝ ꯈꯜꯂꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯊꯨꯝ ꯊꯣꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯤ ꯑꯗꯨ ꯈꯥꯝꯂꯒ ꯆꯀ꯭ꯔꯤ ꯑꯗꯨ ꯂꯩꯗꯨꯅ ꯊꯨꯝ ꯊꯣꯛꯎ ꯍꯥꯏꯕꯗ ꯆꯀ꯭ꯔꯤ ꯑꯗꯨꯗꯒꯤ ꯊꯨꯝ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯒꯩ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯆꯀ꯭ꯔꯤ ꯑꯗꯨꯗꯒꯤ ꯊꯣꯛꯂꯤꯕ ꯊꯨꯝ ꯑꯗꯨ ꯂꯦꯞꯄꯨ ꯍꯥꯏꯕ ꯍꯩꯇ꯭ꯔꯕꯅꯤꯅ ꯊꯨꯝ ꯑꯗꯨ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯗꯨꯅ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯨꯝ ꯃꯌꯥꯝ ꯑꯗꯨꯅ ꯊꯣꯛꯄ ꯍꯦꯟꯃꯟꯈꯤꯗꯨꯅ ꯄꯤꯛ ꯊꯟꯖꯤꯜꯂꯛꯂꯤ ꯍꯤ ꯑꯗꯨ꯫ ꯊꯨꯝꯁꯤꯡ ꯑꯗꯨ ꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯍꯤ ꯑꯗꯨ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗ ꯂꯨꯞꯊꯈꯤ꯫ ꯃꯍꯥꯛꯀ ꯄꯨꯟꯅ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯗꯨꯁꯨ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗ ꯂꯨꯞꯊꯈꯤꯔꯝꯃꯤ꯫ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗ ꯆꯀ꯭ꯔꯤ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯨꯝ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯅ ꯌꯥꯛꯏ, ꯊꯨꯝꯍꯤ ꯆꯦꯜꯂꯤ, ꯊꯨꯝꯍꯤ ꯊꯣꯛꯏ ꯍꯥꯏꯔꯤꯕꯁꯤ꯫ ꯍꯧꯖꯤꯛꯁꯨ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯗꯨ
ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯩꯔꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫